Public speaking bootcamp. Public speaking bootcamp si khoi normal price di 499 ni leise adubu June si ai pokpu gi thani masak phajaba mi gi aduga June gi thasida pokpani na June gi date 1 dagi date 3 bong nimi da hum tang ni tawle se public speaking bootcamp se sida nimi da hum moi targi lupa kontra ka tang ka offer thado ga pra discount to ga public speaking gi mahau che am tang tho public speaking gi kamaina communication skill mi am wang ang matam sida kamai taw ga wang ang gani kamai taw gi sana mi sida mi gi attention pula pusala ga tani bootcamp ni tawde se numit ahung ka tangak ni numit ahung ka tangak sida nangi communication skill si improve to den nangi public speaking skill nangi voice se kamaina sidna tuino nangi idea se kamaina translate to tuino lo yaw tuino adu numit ahung ka tangak ta aduna public speaking sida adomna hana dagi interest laire stage mamangda mi mamangda thokpa confidence wale confidence sakning ki bise lo thokning adoi targadi sigi bootcamp sina compulsory guarantee to be nati guarantee oina adongi confidence to ngathangani stage ta kiba video mamang kiba mi amagi mamang da wang ang da kiba du loin lo thuhan gani numit ahung khakta aduna register tawna bagi damakta link makha hapongge lupa contract kaktang khangni numit ahum dagi public speaking bootcamp da thenarsi